ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯀꯪꯂꯩꯄꯥꯛꯀꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯍꯨꯔꯥꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯅꯥꯄꯇꯤꯒꯤ ꯅꯥꯒꯥ ꯚꯤꯂꯦꯖ ꯊꯣꯡꯂꯥꯡ ꯑꯇꯣꯡꯕ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯊꯥꯡꯉꯧꯂꯦꯟ ꯇꯧꯖꯦꯝ ꯁꯟ ꯑꯣꯐ ꯁꯩꯂꯨꯟ ꯑꯣꯐ ꯇꯥꯏꯈꯥꯡ ꯚꯤꯂꯦꯖ, ꯂꯥꯃꯥꯡ ꯀꯤꯞꯒꯦꯟ ꯁꯟ ꯑꯣꯐ ꯑꯂꯥꯟ ꯑꯣꯐ ꯁꯣꯡꯄꯤꯖꯥꯡ ꯚꯤꯂꯦꯖ, ꯑꯍꯨꯝꯁꯨꯕꯗ ꯂꯝꯃꯤꯊꯥꯡ ꯁꯟ ꯑꯣꯐ ꯑꯂꯥꯟ ꯑꯣꯐ ꯁꯣꯡꯄꯤꯖꯥꯡ ꯚꯤꯂꯦꯖ, ꯃꯔꯤꯁꯨꯕꯗ ꯂꯝꯃꯤꯡꯊꯥꯡ ꯁꯟ ꯑꯣꯐ ꯍꯦꯟꯆꯠ ꯁꯣꯡꯄꯤꯖꯥꯡ ꯚꯤꯂꯦꯖ꯫ ꯔꯁꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯄ ꯗ꯭ꯔꯣꯟ 422 ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯞꯊꯈ꯭रे꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜ 422 ꯔꯣꯝ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯅ ꯀꯥꯞꯊꯗꯨꯅ ꯊꯨꯒꯥꯏꯈ꯭रे꯫ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯔꯁꯤꯌꯥꯅꯁꯨ ꯌꯨꯀ꯭ꯔꯦꯟꯗ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈ꯭रे ꯍꯥꯏꯔꯤ꯫ ꯃꯣꯁꯀꯣꯒꯤ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯔꯁꯤꯌꯥꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯤꯁꯥꯏꯜ ꯌꯥꯎꯅ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯑꯌꯥꯝꯕ ꯔꯁꯤꯌꯥꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅ ꯀꯥꯞꯊꯗꯨꯅ ꯃꯥꯡꯍꯟꯈ꯭रे꯫ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯝꯕ ꯂꯝꯁꯤꯡ ꯔꯁꯤꯌꯥꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕ ꯉꯝꯈ꯭रे ꯍꯥꯏꯔꯤ꯫ ꯇꯦꯛꯁꯥꯁꯀꯤ ꯏꯆꯥꯎꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 51 ꯁꯨꯈ꯭रे꯫ ꯑꯃꯦꯔꯤꯀꯥꯒꯤ ꯇꯦꯛꯁꯥꯁꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯏꯆꯥꯎꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 51 ꯍꯦꯟꯈ꯭रे ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯦꯛꯁꯥꯁꯇ ꯂꯩꯕ ꯒ꯭ꯋꯥꯗꯥꯂꯨꯞ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯁꯝꯃꯔ ꯀꯦꯝꯞ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯆꯥꯎ ꯊꯣꯛꯂꯛꯈꯤꯕ ꯃꯔꯝꯅ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ 51 ꯁꯤꯈꯤꯕꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 19 ꯔꯣꯝꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯁꯝꯃꯔ ꯀꯦꯝꯞ ꯄꯥꯡꯊꯣꯛꯂꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯍꯧꯖꯤꯛꯁꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯔꯦꯜ ꯏꯃꯥꯏ ꯃꯤꯇꯔ 9 ꯂꯣꯝ ꯋꯥꯡꯈꯠꯂꯛꯇꯨꯅ ꯑꯀꯟꯕ ꯏꯔꯩꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯆꯦꯟꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ P-8 ꯄ꯭ꯂꯦꯟ ꯂꯩꯈ꯭रे꯫ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯆꯥꯏꯅꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇꯝꯊꯤꯔꯕ ꯃꯈꯜꯒꯤ ꯁꯕꯃꯦꯔꯤꯟ ꯀꯤꯂꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ P-8 ꯀꯣꯁꯥꯏꯗꯟ ꯍꯥꯏꯅ ꯈꯪꯅꯕ ꯄ꯭ꯂꯦꯟ ꯑꯃ ꯂꯩꯈ꯭रे ꯍꯥꯏꯔꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯂꯥꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯆꯥꯏꯅꯥ ꯑꯃꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯁꯥꯗꯨꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯄꯤꯔꯛꯂꯤꯕ ꯑꯀꯤ ꯑꯈꯪꯁꯤꯡ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯟ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯂꯥ ꯕꯪꯀꯔ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈ꯭रे꯫ ꯏꯖꯔꯦꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯂꯥ ꯈꯥꯃꯦꯅꯦꯏ ꯂꯥꯟ ꯂꯣꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯪꯀꯔ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈ꯭रे ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯖꯔꯦꯜꯅ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯂꯥ ꯈꯥꯃꯦꯅꯦꯏꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯟꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯏꯁꯂꯥꯃꯤꯛ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯁꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯍꯧꯖꯤꯛꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯔꯥꯟꯗ ꯏꯁꯂꯥꯃꯤꯛꯀꯤ ꯂꯩꯉꯥꯛ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯌꯥꯇꯣꯂꯥꯅ ꯕꯪꯀꯔ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯎꯕꯗꯒꯤ ꯏꯔꯥꯟꯗ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯈꯝ ꯊꯦꯡꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯅꯈ꯭रे ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯨꯖꯥꯐꯔꯒꯔꯒꯤ ꯑꯦꯛꯁꯤꯗꯦꯟꯠꯇ 3 ꯁꯤꯈ꯭रे꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯨꯖꯥꯐꯔꯒꯔ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯂꯝꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯕꯁ ꯑꯃꯗꯤ ꯇ꯭ꯔꯦꯂꯔ ꯑꯅꯤ ꯊꯦꯡꯒꯥꯏꯅꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 19 ꯂꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛꯄ ꯅꯪꯈ꯭रे ꯍꯥꯏꯔꯤ꯫ ꯇꯝꯊꯤꯔꯕ ꯂꯝꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯍꯟꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯆꯥꯏꯅꯥꯒꯤ KG-500 ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ꯭ꯔꯒꯅꯤ ꯔꯤꯄꯣꯔꯠ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯖꯔꯝꯕ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ 3ꯈꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯗꯨꯅ 2 ꯊꯨꯒꯥꯏꯈꯤꯕꯗꯒꯤ ꯆꯥꯏꯅꯥꯒꯤ KG-500 ꯍꯥꯏꯔꯤꯕ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ ꯂꯩꯅꯕ ꯄꯥꯀꯤꯁꯇꯥꯟꯅ ꯊꯧꯔꯥꯡꯈ꯭रे ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯆꯥꯏꯅꯥꯗꯒꯤ KG-500 ꯍꯥꯏꯔꯤꯕ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ ꯂꯩꯔꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯥꯎꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯈ꯭रे꯫ ꯃꯔꯝꯗꯤ ꯆꯥꯏꯅꯥꯒꯤ KG-500 ꯍꯥꯏꯔꯤꯕ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯔꯦꯗꯥꯔ ꯌꯥꯎꯕ ꯌꯦꯛꯅꯕꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯀꯤꯂꯣꯃꯤꯇꯔ 470 ꯋꯥꯠꯂꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯕ ꯉꯝꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯅꯤ꯫ KG-500 ꯍꯥꯏꯔꯤꯕ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ ꯍꯥꯏꯔꯤꯕ ꯆꯥꯏꯅꯥꯒꯤ ꯑꯈꯟꯅꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 5,700 ꯂꯣꯝ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯏꯕ ꯉꯝꯃꯤ꯫ ꯂꯣꯏꯅꯅ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯃꯜ $1,000,000 300 ꯂꯣꯝꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯏꯟꯗꯤꯌꯥꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗꯒꯤ ꯑꯆꯧꯕ ꯄꯦꯔꯥ ꯀꯌꯥ ꯇꯝꯍꯧꯔꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯉꯥꯛꯅ ꯃꯤꯁꯥꯏꯜ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅꯆꯤꯡꯕ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯑꯅꯧꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯆꯥꯏꯅꯥꯒꯤ KG-500 ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ꯭ꯔꯒꯅꯤ ꯔꯤꯄꯣꯔꯠ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯖꯔꯝꯕ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ 3ꯈꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯗꯨꯅ 2 ꯊꯨꯒꯥꯏꯈꯤꯕꯗꯒꯤ ꯆꯥꯏꯅꯥꯒꯤ KG-500 ꯍꯥꯏꯔꯤꯕ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭राꯐ ꯂꯩꯅꯕ ꯄꯥꯀꯤꯁꯇꯥꯟꯅ ꯊꯧꯔꯥꯡꯈ꯭रे ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯆꯥꯏꯅꯥꯗꯒꯤ KG-500 ꯍꯥꯏꯔꯤꯕ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭राꯐ ꯂꯩꯔꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯥꯎꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯈ꯭रे꯫
Maramdi China's KG-500 hariba surveillance aircraft asi radar yawa yeknabasingna kapsilakpa missile amadi fighter jet sing kilometer 470 watlingi mangoinana lanmisingda pau piba ngamba khulai makhal amani KG-500 hariba surveillance aircraft hariba China's akhanaba plane asi kilometer 5,700 lom lepa laitana paiba ngami loinana plane asigi mamal $1 million 300 lom gini hari Handak India ka songna kibalana du dagi achoba pera kaya tamhobraduna Pakistan gi lengak na missile fighter jet amadi atay atopa air defense system na chingba anoba khulai kaya laisin naba honarakibani Pakistan na anoba lan gi khulai kaya laisilak pa haibasi India gi oina di chawna khudong thiningai ni haina report asina makhatari Taiwan typhoon lakani haina high alert lauthokre Taiwan da akanba makhal gi land typhoon haina khangnaba akanba nong Len nungsit lakani haina weather department na phongdorak padagi laibak pumba high alert lauthokuna section tharang howan kre Panbaya badi pungda kilometer tram hena yangba land typhoon hariba nonglai nungsit asi laiba asida lakhi badagi chawna amangata thowan ki balai khrabani land typhoon dagi ngakthokpa ngamna ba Taiwan government na laiba asida laiba mioi singda mangjongna na lokhatpa yaba section tharang sing lokhat hongna ba phongdokpaga loinana nongmani ni asigi manungda samudragi mafam singda chatana ba su khangan kre Taiwan da lakatawriba typhoon asi ani suba stage da laiba nonglai nungsit ni hari Himachal Pradesh ta thokpa accident Meeoi marfugani thoi sikre Himachal Pradesh ta hojik landslide yauna tongan balaibak thiba accident ki thodok sing da punna Meeoi marfugani thoi rom sikre hari ichaw amadi landslide yauna khak around maram oiraga Meeoi yankhai hena sikhibani loinana atopa Meeoi kunthagani thoi amana chayol asigi manungda state asida thokpa tongan ba accident sing da laikhidabani hojik ichaw amadi landslide na maram oiraga state asigi lambi chaniga humfu rom Lambi fauna bangang kridre loinana Himachal Pradesh ki Mandi district da ichaw asina maram oiraga Meeoi taragatare sikre Kulu da ahum Simla da ahum Chamba da ahum amadi Kangra hariba district na Meeoi taragatare lom sikhi haina phongdoragli hauji NDRF amadi SDRF ani na mi kanbegi thabak chathari Rafael ming chathi na ba China na honaki India amadi Pakistan ani gi marak da hokiba me tareta gi na tara fawbagi marak da sokna kiba landa India ki Air Force na sejina kiba Rafale fighter jet Pakistan na thugai ki haina China na Rafale gi ming chathi na bahona ki haina France ki military gi aronba agency amana phongdoragli China gi thawong asi makhoi gi fighter jet sing malem gi laibak sing da yamna laina yonba ngamna ba hotnarakpani haidi Saudi Arabia na Pinaka rocket lairaba yai report India na operation sindur da sejina kiba missile Pinaka rocket system Saudi Arabia Vietnam amadi Indonesia laibak sing na ka hena pamnarakpaga loinana Pinaka missile Saudi Arabia na laina ba honarakre haidi report asigi matungina guided Pinaka rocket system ase India gi company na saba rocket makhal amani Panbaya badi handak Pakistan na landakhiba duda India na guided Pinaka rocket system sijinnaduna paksana amangata thoan khibani haina so report asina makhata na hairi Russia gi chahi nauribi nupi singna angang mapokpada lupa lakh ama piragani haina lauthokre chahi ahum hena Ukraine ga lan sokna duna lakhiba sina maram oiraga Meeoi lakaya sikhibaga loina migi masing kham thengna hantarakpagi awaba mayoknariba Russia da chahi nauribi nupi singna angang ama pokpada lupa lakh amamam piragani haina Vladimir Putin gi lengang na lauthorakre haina report amana phongdorakli Ningsing baya badi hokiba thakara gi mamangda Putin gi government na chahi taragani pan gi mathakta leibi nupi singna angang polakpada sel gi mateng yauna government gi khudong chaba kaya phangangani haina lauthokhibani adubo handaki anoba lenga gi thorang thosil asigi manung chana chahi taragani pan gi makhada leibi nupi singna so angang ama pokpada lupa lakh ama piragani haina lauthorakhibani 2023 gi Rifte amagi matung inna Russia da hana leirama angang pokpagi ratio dagi kham thengna hantarakibani chawrangna Russia gi oina angang pokpagi chang 2.05 oigadaba adu 2023 da supnagi ratio asi 1.81 da hantarakibani hairi maram aduna Russia gi government na leiba sigi migi masing hantarakli ba amadi lana maram oiraga Meeoi lakh kaya sikhibadagi mayoknari ba awaba sidagi ngakthokpa ngamnaba thorang sing asi lokhalakpani hairi Panbaya badi Russia hariba laiba asi malemgi khwaidagi chawba laiba mapan subada lairibani adubu asuk chawkhraba laiba asida migi masing ka hena hantarakpadagi leingang na tungi yenglaga migi masing hengatna ba thorang asi paikhalakibani kanagumba organization na tragalana Meeoi singa Russia da laiba nupi singda luhongdana ba amadi hangang poktana ba insinbagi thabak tawramlabadi ahakpa chairak phangani haina lauthokhibasu laikhrabani Henangakli badi Russia gi government na angang pokpada sel gi mateng pangbaga loinena tongan ma khudong chaba pigani haina lauthoklabasu hojik fawba laiba asida thoina mising hengalakpa udri amadi lenga ki tharang asisu mai pakpa udri hairi
ꯑꯃꯔꯣꯝꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯑꯉꯥꯡ ꯄꯣꯛꯄꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯃꯤꯒꯤ ꯃꯁꯤꯡ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯤ ꯀꯧꯁꯤꯟꯗꯨꯅ ꯂꯩꯍꯟꯕ ꯑꯃꯗꯤ ꯊꯕꯛ ꯄꯤꯅꯕꯒꯤ ꯊꯧꯔꯥꯡ ꯐꯥꯎꯕ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯗ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ 10 ꯅꯠꯇ꯭ꯔꯒ 10ꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯄꯣꯛꯄ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯥꯗꯔꯍꯨꯗ ꯃꯦꯗꯜ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯔꯁꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯅꯕ ꯄꯥꯏꯈꯠꯄ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫